ꯑꯍꯥꯟꯕ ꯃꯛꯇꯗ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯐꯠꯇꯕꯒꯤ ꯃꯍꯩ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯋꯥꯔꯦꯄꯝ ꯇꯦꯖꯀꯨꯃꯥꯔ ꯁꯤꯡ꯫ ꯂꯧꯕꯤꯔꯁꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯑꯅꯧꯕ ꯈꯨꯗꯣꯜ ꯐꯠꯇꯕꯒꯤ ꯃꯍꯩ꯫ ꯐꯠꯇꯕꯒꯤ ꯃꯍꯩ ꯍꯥꯏꯅꯕ ꯂꯩ, ꯃꯤꯑꯣꯏꯕꯁꯦ ꯑꯐꯕ ꯐꯠꯇꯕ ꯄꯥꯞ ꯄꯨꯏꯅ ꯑꯅꯤ ꯄꯨꯟꯅ ꯁꯥꯏ꯫ ꯂꯨꯔꯤꯕꯗꯤ ꯑꯐꯕ ꯐꯠꯇꯕ ꯍꯥꯏꯕꯁꯦ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯕꯁꯨ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯍꯥꯏꯕꯁꯤꯅ ꯃꯤꯑꯣꯏꯕꯕꯨ ꯂꯥꯏꯒꯤ ꯂꯤꯆꯠꯇꯒꯤ ꯁꯥꯒꯤ ꯂꯤꯆꯠꯇ ꯈꯨꯖꯤ ꯌꯥꯎꯗꯕ ꯁꯒꯣꯜꯒꯨꯝꯅ ꯆꯤꯡꯁꯤꯜꯂꯤ꯫ ꯐꯠꯇꯦ ꯈꯪꯅ ꯈꯪꯅ ꯃꯁꯥ ꯄꯥꯟꯕ ꯂꯟꯒꯤ ꯊꯧꯔꯤꯅ ꯃꯉꯛ ꯁꯝꯗ ꯊꯨꯗꯨꯅ ꯅꯣꯔꯒꯤ ꯀꯣꯝꯗ ꯍꯦꯛ ꯍꯦꯛ ꯆꯤꯡꯊꯔꯤ꯫ ꯑꯄꯥꯝꯕ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕꯅ ꯐꯠꯇꯦ ꯈꯪꯅ ꯈꯪꯅ ꯇꯧꯅꯕꯇ ꯍꯣꯠꯅꯔꯤ꯫ ꯇꯧꯗ꯭ꯔꯤꯃꯈꯩꯁꯨ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯏꯁꯧ ꯂꯥꯡꯍꯜꯂꯤ꯫ ꯏꯁꯧ ꯂꯥꯡꯍꯟꯅꯕ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯂꯩꯇꯥꯅ ꯂꯩꯕ ꯍꯥꯏꯕꯁꯤꯁꯨ ꯏꯁꯥꯅ ꯏꯁꯥꯕꯨ ꯅꯣꯔꯣꯛꯀꯤ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯤꯡꯁꯤꯜꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕꯅ ꯈꯪꯖꯗꯦ꯫ ꯎꯏꯅꯗꯨꯒꯤ ꯄꯥꯞ ꯆꯥꯎꯏ ꯈꯟꯅꯅꯕ ꯃꯤꯑꯣꯏ ꯈꯔꯅ ꯐꯠꯇꯕ ꯍꯨꯒꯤ ꯃꯁꯛ ꯑꯣꯏꯕ ꯐꯠꯇ꯭ꯔꯕ ꯀꯌꯥ ꯀꯌꯥ ꯄꯥꯡꯊꯣꯛꯇꯨꯅ ꯄꯦꯅꯥꯏꯗ꯭ꯔꯕ ꯊꯃꯣꯏꯕꯨ ꯄꯦꯟꯅꯅꯕ ꯍꯣꯠꯅꯩ꯫ ꯃꯗꯨꯕꯨ ꯑꯆꯨꯝ ꯑꯔꯥꯟ ꯐꯠꯇꯕ ꯑꯐꯕ ꯄꯥꯞ ꯄꯨꯏꯅ ꯁꯥꯒꯣꯟꯅꯔꯤꯕ ꯃꯤꯑꯣꯏꯕꯅ ꯇꯧꯖꯔꯨꯕ ꯊꯕꯛꯀꯤ ꯃꯍꯩ ꯆꯥꯏ꯫ ꯐꯅ ꯇꯧꯕꯅ ꯐꯅ ꯐꯪꯏ, ꯐꯠꯇꯅ ꯇꯧꯕꯅ ꯐꯠꯇꯅ ꯐꯪꯏ꯫ ꯃꯁꯤꯗꯤ ꯂꯩꯊꯣꯛꯄ ꯊꯩꯗꯣꯛꯄ ꯈꯦꯠꯇꯣꯛꯄ ꯌꯥꯗ꯭ꯔꯕ ꯏꯁꯣꯔꯅ ꯄꯤꯕ ꯃꯍꯩꯅꯤ꯫ ꯃꯔꯝ ꯀꯌꯥꯁꯤ ꯂꯩꯕꯅ ꯍꯨ ꯄꯥꯝꯕꯤ ꯊꯥꯔꯕꯗꯤ ꯍꯨ ꯃꯍꯩ ꯂꯣꯛꯄ, ꯑꯃꯤꯇ꯭ꯔ ꯄꯥꯝꯕꯤ ꯊꯥꯔꯕꯗꯤ ꯑꯃꯤꯇ꯭ꯔ ꯃꯍꯩ ꯂꯣꯛꯄ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯅꯤ꯫ ꯃꯈꯥꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯑꯅꯧꯕ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯤ ꯃꯆꯥꯅꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯐꯠꯇꯕꯒꯤ ꯃꯍꯩ꯫ ꯑꯩꯅ ꯉꯛꯄ ꯑꯃ ꯂꯩ, ꯅꯨꯄꯤꯒꯤ ꯑꯋꯥꯕꯗꯤ ꯅꯨꯄꯤꯅ ꯈꯪꯐꯝ ꯊꯣꯛꯏ, ꯅꯨꯄꯤ ꯃꯍꯥꯛꯅ ꯎꯐꯝ ꯊꯣꯛꯏ꯫ ꯃꯗꯨꯗꯤ ꯅꯠꯇꯗꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯍꯥꯛꯀꯤ ꯀꯔꯝꯕ ꯊꯃꯣꯏꯅꯣ, ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯍꯥꯛꯀꯤ ꯀꯔꯝꯕ ꯂꯤꯆꯠꯅꯣ? ꯃꯁꯤꯅ ꯑꯣꯏꯔꯝꯕ ꯇꯥꯏ꯫ ꯍꯦ ꯅꯨꯄꯤ, ꯅꯍꯥꯛꯇꯤ ꯇꯪꯈꯥꯏ ꯑꯃꯅ ꯍꯤꯡꯁꯥꯅꯤ, ꯇꯪꯈꯥꯏ ꯑꯃꯅ ꯑꯍꯤꯡꯁꯥꯅꯤ꯫ ꯔꯕꯤꯟꯗ꯭ꯔꯅꯥꯊ ꯇꯦꯒꯣꯔꯅ ꯑꯉꯧꯕ ꯆꯦꯕꯥꯡꯗ ꯑꯃꯨꯕ ꯃꯆꯨꯅ ꯃꯌꯦꯛ ꯂꯥꯅ ꯏꯗꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯂꯩꯍꯥꯎꯕꯤ ꯑꯃꯁꯨꯡ ꯁꯤꯖ ꯑꯅꯤꯅ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯔꯕꯤ ꯅꯨꯡꯁꯤꯊꯣꯏꯒꯤ ꯐꯠꯇꯅꯕ ꯃꯥꯡꯅꯕꯇ ꯍꯣꯠꯅꯕꯁꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯧ ꯑꯣꯏꯔꯤ꯫ ꯅꯨꯡꯁꯤꯊꯣꯏꯒꯤ ꯑꯆꯦꯡꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯅꯨꯡꯁꯤꯊꯣꯏꯁꯨ ꯈꯪꯏ ꯃꯍꯥꯛ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯟꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯑꯐꯕ ꯊꯃꯣꯏ ꯄꯥꯜꯂꯨꯕꯒꯤ ꯍꯧꯅꯕꯤ ꯃꯄꯣꯛ ꯊꯤꯅ ꯄꯣꯛꯂꯛꯄ ꯃꯤꯑꯣꯏꯕꯗꯤ ꯑꯁꯤꯒꯨꯝꯕ ꯑꯋꯥ ꯆꯩꯅꯥꯁꯦ ꯈꯥꯡꯕ ꯍꯧꯅꯁꯥꯅꯤ꯫ ꯃꯁꯥ ꯃꯊꯟꯇ ꯃꯔꯥꯟꯅꯤ ꯈꯟꯅ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯠ ꯃꯤꯅꯩ ꯑꯁꯦ ꯈꯥꯡꯖꯔꯤ꯫ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯁꯔꯨꯛꯈꯛ ꯐꯪꯖꯔꯛꯇ꯭ꯔꯕꯤ ꯋꯥꯛꯆꯤꯡ ꯊꯥꯒꯤ ꯊꯥꯃꯩꯗ ꯁꯥꯠꯆꯕꯤ ꯂꯩꯔꯥꯡ ꯒꯨꯂꯥꯞ ꯀꯨꯝꯂꯕꯤ ꯄꯨꯟꯁꯤꯗꯨꯅ ꯃꯄꯨꯔꯣꯏꯕ ꯁꯅꯥꯇꯣꯝꯕꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯩ꯫ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯆꯩꯅꯥ ꯆꯩꯊꯦꯡ ꯑꯁꯦ ꯈꯥꯡꯒꯦ ꯍꯥꯏꯗꯨꯅ ꯈꯪꯖꯩ꯫ ꯈꯥꯡꯍꯩꯕꯒꯤ ꯄꯥꯡꯒꯜꯒꯤ ꯋꯥꯡꯃꯗ ꯂꯩꯔꯕ ꯃꯤꯑꯣꯠ ꯃꯤꯅꯩ ꯀꯌꯥ ꯆꯩꯅꯥ ꯆꯩꯊꯦꯡ ꯃꯁꯤꯡ ꯈꯪꯗꯅ ꯐꯪꯂꯕꯁꯨ ꯃꯄꯨꯔꯣꯏꯕꯕꯨ ꯅꯨꯡꯁꯤꯖꯕꯒꯤ ꯆꯥꯡꯗꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯁꯤꯅꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯍꯥꯛꯀꯤ ꯆꯦꯟꯒꯗꯕ ꯙꯔꯃ꯫ ꯃꯄꯨꯔꯣꯏꯕ ꯁꯅꯥꯇꯣꯝꯕ ꯗꯣꯛꯇꯔꯅꯤ, ꯃꯍꯥꯛ ꯎꯈ꯭ꯔꯨꯜꯗ ꯄꯣꯁꯇꯤꯡ ꯇꯥꯕꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯁꯅꯥꯇꯣꯝꯕꯅ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯁꯤꯖ ꯑꯃꯁꯨꯡ ꯂꯩꯍꯥꯎꯕꯤꯅ ꯅꯨꯡꯁꯤꯊꯣꯏꯕꯨ ꯇꯥꯟꯊꯣꯛꯈꯤꯁꯤ ꯍꯥꯏꯗꯨꯅ ꯂꯣꯟꯅ ꯋꯥꯇꯥꯅꯔꯤ꯫ ꯁꯤꯖ ꯑꯃꯁꯨꯡ ꯂꯩꯍꯥꯎꯕꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯩ, ꯊꯣꯏꯗꯣꯛꯅ ꯅꯛꯅꯕ ꯃꯔꯤ ꯃꯇꯥ ꯊꯣꯛꯅꯕ ꯅꯠꯇꯦ꯫ ꯁꯤꯖꯗꯤ ꯏꯝꯐꯥꯜ ꯃꯌꯣꯟꯗ ꯂꯩꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯁꯃꯨꯔꯣꯏꯕꯤꯅꯤ, ꯑꯗꯨꯒ ꯂꯩꯍꯥꯎꯕꯤꯗꯤ ꯁꯍꯔꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯀꯣꯏꯅ ꯆꯠꯇꯨꯅ ꯃꯇꯝ ꯃꯇꯝꯒꯤ ꯄꯣꯠ ꯆꯩ ꯂꯂꯣꯟꯕ ꯅꯨꯄꯤꯅꯤ꯫ ꯅꯥꯇꯩ ꯆꯥꯗ꯭ꯔꯕ ꯃꯇꯝꯗ ꯁꯤꯖ ꯍꯣꯏꯗ ꯂꯩꯍꯥꯎꯕꯤ ꯂꯦꯛꯇꯨꯅ ꯑꯗꯨꯃꯛ ꯃꯔꯩ ꯊꯣꯛꯏ꯫ ꯃꯈꯣꯏ ꯑꯅꯤ ꯃꯣꯠ ꯇꯤꯟꯅꯖꯩ꯫ ꯂꯩꯍꯥꯎꯕꯤꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯁꯤꯖꯗꯤ ꯂꯣꯏꯖꯔꯦ꯫ ꯅꯣꯛꯄꯋꯣ ꯈꯦꯕꯋꯣ ꯃꯇꯤꯟ ꯇꯥꯕ ꯃꯈꯩ ꯄꯦꯟꯖꯩ꯫ ꯂꯩꯍꯥꯎꯕꯤꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯈꯨꯗꯤꯡꯗ ꯂꯩꯍꯥꯎꯕꯤꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯐꯖꯕ ꯑꯍꯥꯎꯕ ꯑꯍꯦꯟꯕ ꯑꯃꯇꯪ ꯂꯩꯕꯗ ꯃꯆꯦꯝꯁꯤꯒꯤ ꯁꯔꯨꯛ ꯊꯨꯡꯗꯕ ꯌꯥꯎꯗꯦ꯫ ꯄꯣꯠ ꯆꯩ ꯂꯩꯕ ꯌꯣꯟꯕ ꯊꯣꯏꯅ ꯃꯃꯜ ꯊꯤꯅꯗꯦ, ꯊꯣꯏꯅ ꯃꯃꯜ ꯃꯟꯇꯤꯛꯅꯗꯦ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯣꯏꯅꯅꯕ ꯇꯤꯟꯅꯅꯕ ꯃꯆꯥ ꯄꯤꯅꯗꯨꯅ ꯏꯉꯥꯏ ꯏꯁꯦꯟ ꯑꯣꯏꯁꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯅꯤ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟꯕꯨ ꯈꯪꯕꯤꯗꯕ ꯁꯅꯥꯇꯣꯝꯕꯅ ꯍꯟꯗꯛ ꯌꯨꯝꯒꯤ ꯃꯧ ꯑꯃꯅꯤ ꯍꯥꯏꯗꯨꯅ
ꯅꯨꯡꯁꯤꯊꯣꯏꯕꯨ ꯄꯨꯁꯜꯂꯛꯄꯗ ꯁꯤꯖ ꯑꯃꯁꯨꯡ ꯂꯩꯍꯥꯎꯒꯤ ꯃꯐꯝꯗꯗꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯅꯨꯡꯁꯤꯊꯣꯏꯁꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯄꯥ ꯃꯄꯨ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏꯒꯨꯝꯅ ꯎꯈ꯭ꯔꯦ꯫ ꯑꯐꯕ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯈꯟꯊꯕ ꯉꯝꯗ꯭ꯔꯕ ꯁꯤꯖ ꯑꯃꯁꯨꯡ ꯂꯩꯍꯥꯎꯕꯤꯅ ꯅꯨꯡꯁꯤꯊꯣꯏꯕꯨ ꯃꯤ ꯑꯣꯏꯅ ꯈꯟꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯂꯩꯍꯥꯎꯕꯤꯅ ꯃꯆꯥꯅꯨꯄꯤ ꯅꯨꯡꯁꯤꯊꯣꯏꯕꯨ ꯅꯤꯟ ꯈꯣꯡꯂꯕ ꯁꯍꯔꯒꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯕ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯃꯃꯥ ꯃꯆꯥꯗꯪ ꯂꯩꯖꯕ ꯅꯤꯡꯊꯦꯝ ꯃꯆꯥ ꯁꯥꯒꯩꯒꯤ ꯄꯨꯛꯐꯕꯤ ꯃꯆꯦꯝꯁꯤꯒꯤ ꯃꯃꯧ ꯑꯣꯏꯅ ꯂꯩꯖꯕ ꯐꯪꯂꯕꯗꯤ ꯆꯪꯅ ꯁꯔꯒ ꯀꯥꯕ ꯐꯪꯕꯒꯨꯝꯕꯅꯤ ꯈꯟꯖꯔꯤꯕꯅꯤ꯫ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ, ꯆꯥꯅꯤꯡꯕꯗ ꯆꯥ, ꯁꯅꯥꯒꯤ ꯃꯅꯨꯡ ꯃꯇꯦꯛ ꯃꯊꯛꯇ ꯌꯥꯎꯍꯜꯂꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯍꯥꯎꯕꯤꯅ ꯅꯤꯡꯖꯔꯤꯕꯅꯤ꯫ ꯋꯥꯈꯜ ꯑꯁꯤꯃꯛꯅ ꯂꯩꯍꯥꯎꯕꯤꯅ ꯃꯆꯥꯕꯨ ꯃꯆꯥ ꯃꯃꯧ ꯑꯣꯏꯅꯤꯡꯅꯅꯕ ꯍꯥꯏꯗꯅ ꯃꯆꯦꯝꯁꯤ ꯁꯤꯖꯗ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩ ꯀꯌꯥ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯖꯩ꯫ ꯑꯁꯤꯒꯨꯝꯕ ꯂꯩꯍꯥꯎꯕꯤꯒꯤ ꯂꯩꯁꯤꯠ ꯂꯩꯊꯦꯛ ꯋꯥꯍꯩꯗ ꯊꯥꯖꯔꯕꯤ ꯁꯤꯖꯅ ꯂꯨꯍꯣꯡꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛꯅꯤ ꯂꯩꯍꯥꯎꯕꯤꯗ ꯍꯥꯏꯈꯤꯕ ꯑꯗꯨꯕꯨ ꯂꯩꯍꯥꯎꯕꯤꯅ ꯍꯩꯁꯤꯡꯅ ꯌꯩꯊꯣꯛ ꯌꯩꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯝ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯏ꯫ ꯃꯔꯝ ꯂꯩꯔꯤꯕꯗꯤ ꯃꯔꯝꯗꯤ ꯂꯩꯍꯥꯎꯕꯤꯅ ꯊꯥꯕꯨꯝ ꯇꯔꯥ ꯅꯥꯎꯄꯨꯗꯨꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯊꯥꯖ ꯌꯣꯟꯖꯕ ꯍꯥꯏꯕꯁꯤꯗꯤ ꯑꯔꯥꯏꯕ ꯈꯛ ꯑꯣꯏꯔꯣꯏꯗꯧꯔꯤ꯫ ꯃꯔꯝꯗꯤ ꯃꯆꯥꯅꯨꯄꯤꯒ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯗꯦ꯫ ꯑꯊꯥꯞꯄ ꯈꯨꯡꯒꯪꯗ ꯃꯆꯥꯅꯨꯄꯤꯗꯣ ꯃꯧꯄ꯭ꯋꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯄꯥꯒ ꯂꯩꯃꯤꯟꯅꯍꯧ꯫ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥ ꯑꯅꯤꯕꯨ ꯍꯦꯛ ꯀꯥꯏꯅꯕ ꯅꯨꯃꯤꯠꯇꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯃꯨꯛꯇ ꯎꯅꯔꯛꯇ꯭ꯔꯤꯕꯅꯤ꯫ ꯆꯥꯎꯔꯥꯛꯅ ꯆꯍꯤ 10 ꯈꯔ ꯍꯦꯜꯂꯝꯕ ꯌꯥꯏ꯫ ꯂꯩꯍꯥꯎꯕꯤ ꯃꯆꯥ ꯑꯅꯤꯒꯤ ꯁꯛꯇꯝ ꯂꯥꯛꯁꯤꯟꯕꯗꯤ ꯂꯥꯏꯔꯗꯅ ꯀꯔꯤ ꯀꯔꯤ ꯃꯃꯤꯡ ꯀꯧꯏ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯔꯕꯅꯤ꯫ ꯑꯃꯨꯛꯇꯪꯗꯤ ꯈꯨꯡꯒꯪꯗꯨꯗ ꯆꯠꯇꯨꯅ ꯃꯆꯥ ꯑꯅꯤꯕꯨ ꯎꯅꯔꯨꯒꯦ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯀꯣꯏꯅ ꯆꯠꯄ ꯀꯔꯕꯥꯔ ꯑꯣꯏꯕꯅ ꯁꯨꯡꯉꯝ ꯉꯝꯈꯤꯗꯦ꯫ ꯄꯨꯝꯅꯃꯛꯁꯤ ꯑꯣꯏꯗꯨꯅꯁꯨ ꯃꯆꯥꯕꯨꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯄꯣꯠꯁꯛꯇꯨꯗꯤ ꯃꯥꯡꯗ꯭ꯔꯤ꯫ ꯃꯍꯥꯛꯅ ꯉꯁꯤ ꯐꯥꯎꯕ ꯑꯇꯣꯞꯄꯗ ꯃꯌꯨꯝ ꯄꯥꯟꯗꯅ ꯂꯩꯔꯤꯕꯁꯦ ꯃꯆꯥ ꯑꯅꯤꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ꯫ ꯃꯍꯥꯛꯅ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯇꯥꯜꯂꯤꯕ ꯂꯟ ꯊꯨꯝ ꯂꯦꯞꯂꯤꯕ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯅꯃꯛ ꯃꯆꯥ ꯑꯅꯤꯒꯤꯅꯤ ꯈꯟꯖꯩ꯫ ꯃꯋꯥ ꯃꯄꯨꯔꯣꯏꯕꯕꯨꯁꯨ ꯃꯔꯛ ꯃꯔꯛꯇ ꯋꯥꯔꯧꯅ ꯁꯣꯟꯖꯩ꯫ ꯅꯪꯅ ꯊꯃꯣꯏ ꯈꯤꯇꯪ ꯆꯥꯎꯔꯝꯂꯕꯗꯤ ꯏꯆꯥ ꯑꯅꯤꯒ ꯑꯁꯨꯝꯅ ꯂꯥꯞꯅ ꯂꯩꯔꯝꯃꯣꯏꯗꯕꯅꯤꯀꯣ ꯍꯥꯏꯗꯅ ꯃꯄꯨꯔꯣꯏꯕꯕꯨꯁꯨ ꯋꯥꯔꯧꯅ ꯁꯣꯟꯖꯩ꯫ ꯅꯥꯝꯃ ꯁꯣꯏꯅꯥꯏꯔꯕ ꯅꯪꯒꯤ ꯁꯦꯕꯥ ꯉꯁꯤ ꯐꯥꯎꯕ ꯇꯧꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯃꯁꯤꯅꯁꯨ ꯍꯦꯟꯅ ꯐꯔꯦꯗ꯫ ꯀꯔꯤꯒꯨꯝꯕ ꯁꯇꯤ ꯁꯥꯗꯨꯅ ꯍꯨꯏ ꯑꯇꯦꯕꯒꯨꯝ ꯂꯩꯔꯝꯕ ꯇꯥꯔꯕꯗꯤ ꯃꯤꯒꯤ ꯊꯕꯛꯇ ꯁꯨꯗꯨꯅ ꯃꯤꯒꯤ ꯃꯤꯅꯥꯏꯇ ꯑꯣꯏꯗꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯅꯤꯡꯇꯝꯅ ꯄꯣꯛꯂꯛꯄ ꯃꯄꯣꯛꯄꯨ ꯀꯔꯤꯒꯤ ꯃꯤꯈꯥ ꯄꯣꯟꯗꯨꯅ ꯂꯩꯔꯨꯒꯅꯤ? ꯑꯩꯍꯥꯛꯁꯦ ꯏꯄꯥꯞ ꯆꯦꯟꯗꯕꯤ, ꯒꯪꯒꯥ ꯃꯄꯥꯟꯗ ꯍꯧꯕꯤ, ꯇꯨꯂꯁꯤ ꯃꯅꯥꯒꯨꯝꯅ ꯁꯦꯡꯂꯕꯤꯅꯤ ꯍꯥꯏꯕꯁꯦ ꯏꯁꯣꯔ ꯃꯥꯇꯅ ꯈꯪꯂꯝꯒꯅꯤ꯫ ꯆꯨꯝꯃꯤ, ꯂꯥꯏꯔꯤꯛ ꯏꯕ ꯑꯩꯍꯥꯛꯅ ꯂꯩꯍꯥꯎꯕꯤꯕꯨꯗꯤ ꯊꯥꯒꯠꯇꯕ ꯉꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯐꯠꯇꯕ ꯃꯔꯝꯆꯠ ꯑꯃꯠꯇ ꯑꯩꯒꯤ ꯀꯣꯂꯣꯝꯅ ꯏꯕ ꯉꯝꯗꯦ꯫ ꯃꯍꯥꯛ ꯃꯣꯔꯦ, ꯖꯤꯔꯤꯕꯥꯝꯅꯆꯤꯡꯕꯗ ꯃꯇꯝ ꯃꯇꯝꯒꯤ ꯄꯣꯠꯁꯤꯡ ꯇꯤꯛꯇꯨꯅ ꯏꯝꯐꯥꯜꯗ ꯌꯣꯜꯂꯤ꯫ ꯁꯨꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕꯤ, ꯋꯥꯗꯅ ꯑꯍꯥꯎꯕ ꯆꯥꯅꯤꯡꯕꯤ, ꯅꯨꯄꯥꯒꯤ ꯑꯇꯣꯡꯕ ꯐꯤꯔꯈꯥꯎ ꯌꯦꯡꯍꯟꯕꯤ, ꯅꯨꯄꯤ ꯈꯔꯅ ꯃꯤꯇꯩ ꯅꯨꯄꯤꯕꯨ ꯑꯃꯨꯕ ꯀꯥꯂꯤ ꯇꯩꯁꯟꯕꯅꯤ꯫ ꯃꯁꯤꯁꯨ ꯅꯨꯄꯤꯅ ꯅꯨꯄꯤꯗ ꯄꯤꯕ ꯐꯠꯇꯕ ꯈꯨꯗꯣꯜꯅꯤ꯫ ꯂꯩꯍꯥꯎꯕꯤꯅ ꯈꯟꯈꯤ ꯀꯔꯤꯒꯨꯝꯕ ꯑꯊꯥꯞꯄ ꯈꯨꯡꯒꯪꯗ ꯆꯠꯇꯨꯅ ꯏꯆꯥ ꯑꯅꯤꯕꯨ ꯍꯔꯥꯎꯅ ꯀꯧꯖꯔꯨꯕꯗ ꯏꯆꯥ ꯑꯅꯤꯗꯨꯅ ꯍꯔꯥꯎꯅ ꯈꯨꯝꯕꯤꯔꯛꯀꯗ꯭ꯔꯥ? ꯈꯥꯡꯉꯨꯊꯛꯇ ꯃꯔꯥꯏꯕꯛ ꯊꯤꯍꯧꯔꯕ, ꯆꯩꯁꯨꯇꯅ ꯃꯔꯨꯞ ꯑꯣꯏꯗꯨꯅ ꯂꯩꯍꯧꯔꯕ, ꯁꯣꯏꯅꯥꯏꯔꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯑꯩꯕꯨ ꯑꯃꯨꯛ ꯂꯧꯁꯤꯟꯕꯤꯈꯤꯗ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯏꯆꯥ ꯑꯅꯤꯒꯤ ꯌꯦꯡꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛ ꯂꯧꯁꯤꯟꯕꯤꯔꯕꯗꯤ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯍꯥꯏꯅꯕꯤꯒꯅꯤ? ꯕꯗꯅꯥꯝ ꯂꯩꯖꯗꯕꯤ, ꯏꯁꯥꯒꯤ ꯏꯖꯠ ꯉꯥꯛꯅ ꯆꯠꯆꯔꯤꯕꯤ ꯏꯍꯥꯛꯊꯛꯇ ꯏꯄꯨꯔꯣꯏꯕꯅ ꯃꯤꯒꯤ ꯃꯤꯅꯣꯛ ꯐꯪꯒꯗꯕꯒꯤ ꯁꯔꯨꯛ ꯑꯁꯨꯝꯅ ꯄꯨꯟꯁꯤ ꯍꯤꯡꯕꯅ ꯍꯦꯟꯅ ꯐꯔꯦꯗ꯫ ꯃꯁꯤꯁꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯆꯦꯜ ꯑꯗꯨ ꯀꯪꯗ꯭ꯔꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯅꯠꯇ꯭ꯔꯥ? ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯔꯛꯊꯠꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯃꯤꯌꯥꯝꯅ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯈꯥ ꯇꯥꯕ ꯋꯥꯔꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯍꯪꯇꯟ ꯊꯜꯂꯕ ꯃꯥꯒꯤ ꯄꯨꯟꯁꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯁꯤꯖꯒꯤ ꯃꯃꯧ ꯑꯣꯏꯅꯅꯕ ꯍꯥꯏꯕꯁꯤꯗꯤ ꯊꯥꯗꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯀꯜꯂꯛ ꯀꯟꯖꯥꯎ ꯃꯩꯅ ꯀꯟꯈꯤꯕꯅ ꯅꯨꯡꯁꯤꯊꯣꯏꯕꯨ ꯃꯄꯥꯝꯗ ꯆꯠꯈꯤꯅꯅꯕ ꯁꯤꯖꯒ ꯃꯈꯣꯏ ꯑꯅꯤꯅ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤ꯫ ꯂꯩꯍꯥꯎꯕꯤꯅ ꯁꯤꯖꯒꯤ ꯃꯃꯥꯡꯗ ꯃꯈꯨꯠꯂꯣ ꯃꯁꯥꯋꯣ ꯅꯨꯡꯁꯤꯊꯣꯏꯕꯨ ꯆꯩꯔꯛꯏ꯫ ꯉꯥꯏꯈꯣꯅꯦꯍꯦ, ꯅꯪꯒꯤ ꯅꯃꯥ ꯅꯄꯥꯗꯣ ꯃꯊꯣꯡ ꯆꯥꯔꯝꯃꯣꯏꯅꯦ꯫ ꯑꯑꯣꯡ ꯑꯑꯣꯟ ꯇꯝꯒꯅꯤ ꯈꯪꯗꯕꯤ, ꯎꯐꯨꯟ ꯃꯥꯐꯨꯟ ꯇꯩꯕꯤ, ꯀꯛꯏ ꯊꯥꯡꯕꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯍꯥꯛꯇꯪ ꯂꯩꯔꯝꯃꯕꯗꯤ ꯈꯪꯒꯗꯕꯅꯤ꯫ ꯏꯆꯦꯝꯁꯤ ꯑꯄꯪꯕꯤꯁꯤꯗ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯌꯥꯅꯕ ꯅꯠꯇ꯭ꯔꯣ?
ꯍꯧꯖꯤꯛꯇꯤ ꯃꯅꯥꯎ ꯅꯨꯄꯤ ꯑꯩ ꯂꯥꯛꯑꯦ ꯅꯪꯒꯨꯝꯕꯤꯅ ꯏꯆꯥ ꯏꯕꯨꯡꯉꯣ ꯁꯅꯥ ꯇꯣꯝꯕꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯩ ꯅꯄꯨꯟꯁꯤꯗꯣ ꯈꯔ ꯁꯥꯡꯅ ꯍꯤꯡꯅꯤꯡꯉꯕꯗꯤꯅꯦ ꯃꯅꯥ ꯃꯟꯗꯤꯟ ꯅꯥꯏꯗ꯭ꯔꯤꯉꯩꯗ ꯅꯄꯥꯝ ꯂꯋꯥꯏꯗꯨꯗꯅꯦ ꯆꯠꯆꯈ꯭ꯔꯣ ꯅꯨꯡꯁꯤꯊꯣꯏ ꯂꯩꯍꯥꯎꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯏ ꯊꯣꯡꯖꯤꯟ ꯃꯌꯥꯗ ꯌꯥꯝꯅ ꯇꯨꯁꯣꯟꯅꯅ ꯂꯦꯞꯇꯨꯅ ꯂꯩ ꯁꯤꯖꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯆꯥ ꯅꯨꯄꯥ ꯑꯄꯪꯕꯁꯤꯕꯨ ꯅꯈꯣꯏꯅ ꯐꯥꯕꯤꯕ ꯅꯠꯇ꯭ꯔꯣ ꯗꯥꯛꯇꯔ ꯁꯥꯍꯦꯕꯀꯤ ꯅꯨꯄꯤ ꯑꯣꯏꯔꯒ ꯅꯨꯡꯉꯥꯏꯔꯅꯤ ꯈꯟꯗꯨꯅ ꯏꯆꯥꯒꯤ ꯃꯇꯨꯡ ꯏꯜꯂꯛꯄ ꯅꯠꯇ꯭ꯔꯣ ꯃꯉꯥꯅꯤ ꯇꯔꯥꯅꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯐꯪꯖꯔꯦꯗꯅ ꯍꯧꯖꯤꯛꯇꯤꯅꯦ ꯅꯄꯥꯝ ꯂꯋꯥꯏꯗꯨꯗ ꯍꯟꯖꯈ꯭ꯔꯣ ꯂꯩꯍꯥꯎꯕꯤꯅ ꯃꯆꯥꯒꯤꯗꯃꯛꯇ ꯁꯥꯖꯕ ꯁꯅꯥꯒꯤ ꯂꯤꯛ ꯁꯅꯥꯒꯤ ꯈꯨꯖꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯃꯈꯜ ꯃꯈꯜꯁꯤꯡꯗꯣ ꯂꯩꯍꯥꯎꯕꯤ ꯑꯃꯗꯤ ꯁꯤꯖꯒꯤ ꯃꯥꯡꯗ ꯄꯨꯊꯣꯔꯛꯇꯨꯅ ꯃꯆꯤꯟ ꯄꯦꯟꯅ ꯆꯩꯔꯛꯏ ꯍꯦ ꯇꯨ ꯌꯦꯡꯉꯨ ꯅꯃꯥꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯎꯔꯝꯈꯤꯔꯣꯏ ꯄꯨꯝꯅꯃꯛꯁꯦ ꯁꯅꯥ ꯉꯥꯛꯇꯅꯤ ꯃꯣꯍꯣꯔ ꯀꯌꯥꯅꯣ ꯈꯪꯂꯕ꯭ꯔꯥ ꯃꯁꯦ ꯏꯆꯥ ꯅꯨꯄꯤꯒꯤꯅꯤ ꯏꯆꯥꯒꯤꯗꯃꯛꯇꯅꯦ ꯃꯃꯥ ꯑꯩꯅ ꯁꯥꯕꯤꯔꯤꯕ ꯃꯁꯤꯗ ꯅꯠꯇꯦ ꯑꯎꯟꯄꯣꯠ ꯀꯌꯥꯅꯤ ꯃꯃꯥ ꯑꯩꯅꯅꯦ ꯏꯆꯥꯒꯤꯗꯃꯛ ꯂꯥꯡꯁꯤꯜꯂꯒ ꯊꯝꯃꯤꯕ ꯅꯪꯒꯤ ꯅꯃꯥ ꯅꯄꯥꯗꯨꯗꯤꯅꯦ ꯃꯆꯥꯒꯤꯗꯃꯛꯇꯅꯦ ꯍꯥꯏꯕꯗ ꯀꯔꯤ ꯁꯦꯝꯕꯤ ꯁꯥꯕꯤꯕꯒꯦ ꯍꯥ ꯅꯈ꯭ꯋꯥꯡꯅ ꯁꯦꯠꯄ ꯐꯅꯦꯛ ꯐꯥꯎꯕ ꯑꯅꯤꯁꯨꯅ ꯊꯣꯟꯕꯤꯔꯛꯇꯕ ꯅꯣꯏꯒꯤ ꯅꯃꯥ ꯅꯄꯥꯗꯨꯕꯨ ꯀꯔꯤꯝꯇ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕꯖꯥꯠꯂꯣ ꯁꯤꯖꯅ ꯃꯈꯥ ꯁꯝꯊꯔꯛꯏ ꯍꯩ ꯌꯦꯡꯉꯨ ꯅꯃꯥꯡꯗ ꯂꯩꯔꯤꯕꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯤ ꯏꯅꯥꯎꯁꯤꯒꯤꯅꯦ ꯃꯆꯥꯅꯨꯄꯤꯗꯣ ꯏꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯅꯅꯦ ꯈꯟꯖꯔꯛꯄ ꯀꯨꯏꯔꯕꯅꯤ ꯈꯨꯡꯒꯪ ꯅꯤꯉꯣꯜ ꯂꯋꯥꯏ ꯅꯨꯄꯤ ꯅꯪꯒꯤꯅꯦ ꯆꯟꯅꯐꯝ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯂꯩꯇꯦ ꯋꯥ ꯌꯥꯝꯗ꯭ꯔꯤꯉꯩꯗꯅꯦ ꯌꯥꯝ ꯊꯨꯅ ꯆꯠꯆꯍꯧꯔꯣ ꯅꯨꯡꯁꯤꯊꯣꯏꯅ ꯌꯥꯝꯅ ꯀꯤꯅ ꯅꯨꯍꯤꯛꯅꯕ ꯈꯣꯟꯖꯦꯜꯗ ꯈꯨꯝꯃꯛꯏ ꯏꯃꯥ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯂꯣ ꯍꯥꯏꯕꯗꯨꯗꯗꯤ ꯍꯥꯏꯕꯤꯒꯅꯤ ꯆꯠꯂꯕꯁꯨ ꯃꯍꯥꯛ ꯂꯥꯛꯄ ꯐꯥꯎꯕꯗꯗꯤ ꯂꯩꯖꯈꯤꯒꯦ ꯏꯃꯥ ꯀꯔꯤ ꯍꯥꯏꯕ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎꯕꯤꯅ ꯆꯤꯟꯁꯤꯟꯗꯨꯅ ꯃꯁꯝ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯀꯥꯆꯤꯟꯗ ꯅꯝꯁꯤꯟꯗꯨꯅ ꯃꯈꯣꯡꯃꯛꯅ ꯀꯥꯎꯗꯨꯅ ꯐꯨꯕꯤꯔꯤ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯅꯨꯡꯁꯤꯊꯣꯏꯕꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯨꯕꯤꯔꯤ ꯎꯄꯥꯏ ꯂꯩꯇꯕꯤ ꯅꯨꯡꯁꯤꯊꯣꯏ ꯏꯃꯥ ꯏꯃꯥ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯎꯄꯥꯏ ꯂꯩꯇꯅ ꯀꯞꯆꯩ ꯂꯩꯍꯥꯎꯕꯤꯅ ꯅꯨꯡꯁꯤꯊꯣꯏꯗ ꯅꯃꯥꯒ ꯀꯧꯖꯕ ꯁꯥꯔꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤ ꯍꯩꯇꯅ ꯃꯈꯣꯡꯅ ꯁꯥꯐꯨ ꯀꯟꯅ ꯃꯔꯥꯏꯕꯛꯇ ꯀꯥꯎꯁꯜꯂꯤ ꯅꯨꯡꯁꯤꯊꯣꯏ ꯏꯃꯥ ꯍꯥꯏꯅ ꯑꯃꯨꯛꯇꯪ ꯀꯧꯔꯝꯂꯒ ꯋꯥꯟꯊꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯋꯥꯟꯊꯔꯨꯔꯕ ꯃꯇꯨꯡꯗ ꯅꯨꯡꯁꯤꯊꯣꯏ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯍꯤꯛꯅ ꯇꯥꯕꯤꯅꯕ ꯀꯅꯥ ꯌꯥꯎꯗꯅ ꯀꯞꯆꯔꯤ ꯑꯍꯤꯡꯗꯨꯃ ꯁꯤꯖ ꯇꯨꯝꯕ ꯌꯥꯗꯦ ꯀꯔꯤꯅꯣ ꯄꯪꯈꯟꯗ ꯈꯜꯂꯤ ꯐꯠꯇꯕ ꯂꯥꯏ ꯇꯣꯡꯕꯤꯒꯨꯝꯅ ꯑꯐꯕꯗꯤ ꯑꯃꯠꯇ ꯈꯟꯗꯦ ꯅꯨꯡꯁꯤꯊꯣꯏꯕꯨ ꯀꯔꯝꯅ ꯇꯥꯟꯊꯣꯛꯁꯤꯒꯦ ꯍꯥꯏꯅ ꯃꯣꯟ ꯈꯜꯂꯤꯕ ꯃꯈꯩ ꯋꯥꯈꯜ ꯖꯥꯠ ꯖꯥꯠ ꯊꯣꯛꯂꯛꯏ ꯉꯁꯥꯏ ꯀꯥꯗ ꯆꯪꯗꯨꯅ ꯑꯅꯥꯕ ꯆꯩꯅꯥ ꯈꯥꯡꯈꯤꯕꯤ ꯅꯨꯡꯁꯤꯊꯣꯏꯕꯨ ꯆꯥꯁꯤ ꯊꯛꯁꯤ ꯀꯔꯤꯝꯇ ꯍꯥꯏꯗꯅ ꯁꯤꯖ ꯑꯃꯗꯤ ꯂꯩꯍꯥꯎꯕꯤ ꯂꯨꯝꯂꯕ ꯋꯥꯈꯜꯒꯤ ꯂꯥꯜꯂꯛꯇ ꯄꯣꯊꯥꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅꯤ ꯁꯤꯖ ꯑꯃꯗꯤ ꯂꯩꯍꯥꯎꯕꯤ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯅꯨꯡꯁꯤꯊꯣꯏꯕу ꯃꯄꯥꯝꯗ ꯊꯦꯝꯅꯧꯗꯨꯅ ꯊꯤꯟꯊꯣꯛꯈꯤꯁꯤ ꯍꯥꯏꯗꯨꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯅꯨꯡꯁꯤꯊꯣꯏꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯄꯗ ꯀꯥꯒꯤ ꯊꯣꯡ ꯍꯥꯡꯇꯣꯛꯂꯨꯕꯗ ꯊꯣꯡꯅꯥꯎꯗꯒꯤ ꯃꯈꯣꯏꯅ ꯎꯈꯤ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥꯗ ꯍꯧꯔꯤꯕ ꯅꯣꯕꯥꯞ ꯄꯥꯝꯕꯤꯗ ꯅꯨꯡꯁꯤꯊꯣꯏ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯃꯤ ꯂꯩꯀꯥꯏ ꯌꯥꯏ ꯂꯥꯎꯅꯈꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯆꯪꯂꯛꯇꯨꯅ ꯅꯨꯡꯁꯤꯊꯣꯏꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯅꯕ ꯀꯣꯏꯔꯥꯡ ꯂꯥꯡꯗꯨꯅ ꯍꯣꯠꯅꯔꯤ ꯁꯤꯖ ꯑꯃꯗꯤ ꯂꯩꯍꯥꯎꯕꯤꯅ ꯁꯤꯊ ꯇꯦꯡꯊꯥꯗꯨꯅ ꯀꯞꯁꯤꯟꯅꯔꯤ ꯑꯋꯣꯏꯕꯗꯒꯤ ꯇꯧꯁꯤꯟꯅꯕꯅ ꯍꯦꯟꯅ ꯃꯥꯜꯂꯦ ꯍꯥꯏꯕꯗꯨꯅꯤ ꯂꯩꯍꯥꯎꯕꯤ ꯑꯃꯗꯤ ꯁꯤꯖꯅ ꯅꯨꯡꯁꯤꯊꯣꯏꯕꯨ ꯀꯧꯗꯨꯅ ꯀꯞꯄꯗꯨꯗꯤ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯨꯃꯥꯡꯗ ꯑꯣꯇꯣ ꯑꯃ ꯊꯧꯖꯤꯜꯂꯛꯏ ꯑꯣꯇꯣ ꯑꯗꯨꯗꯒꯤ ꯄꯥꯈꯪ ꯃꯆꯥ ꯑꯃꯅ ꯃꯈꯣꯡ ꯅꯥꯝꯃ ꯁꯣꯏꯅꯥꯏꯔꯕ ꯆꯩꯁꯨ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯁꯧꯗꯨꯅ ꯀꯨꯝꯊꯔꯛꯏ ꯁꯣꯏꯅꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨ ꯎꯕꯗ ꯂꯩꯍꯥꯎꯕꯤꯅ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯂꯩꯍꯥꯎꯕꯤ ꯅꯨꯄꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯄꯟꯊꯗꯅ ꯆꯦꯟꯁꯤꯟꯗꯨꯅ ꯁꯤꯖꯗ ꯍꯪꯂꯛꯏ ꯏꯆꯦꯝꯁꯦ ꯀꯅꯥꯅꯣ ꯅꯨꯄꯥꯁꯤꯅ ꯑꯁꯤꯔꯣ ꯅꯨꯡꯁꯤꯊꯣꯏꯒꯤꯅꯦ ꯃꯄꯥꯅꯤ ꯑꯃꯅꯅꯦ ꯃꯧꯄ꯭ꯋꯥꯅꯤ ꯂꯩꯍꯥꯎꯕꯤꯅ ꯈꯪꯂꯥꯏ ꯍꯥꯏꯔꯛꯈꯤ ꯍꯥ ꯑꯗꯨꯗꯤ ꯅꯨꯡꯁꯤꯊꯣꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯩꯍꯥꯎꯕꯤ ꯆꯦꯟꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯊꯣꯏꯕꯨ ꯀꯨꯞꯂꯤꯕ ꯑꯉꯧꯕ ꯐꯤꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯑꯉꯥꯎꯕꯤꯒꯨꯝ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯂꯛꯂꯤ 이마기 이베마 이마디 망제레드나 이마네 이짜니 강대드나 따티네 떠루레 이마기 이베마 이마디 망제레드나 아숨나 레하위 완타그레 마얌 짱드나 레하위부 레간나리 소이나이라바 누시토기 마빠나 답나 솔레이 오 레하위 낭디 나사기 낙다 하나 레람네드나 matang asida wari asilu sinjare wari asibu
Yingbiriba amari tabiriba punamangna aigi channel asibasu nungsibiduna like amasung subscribe tawbiramu isagi aningba apaba mod adubasu comment da sungsoi soidana phongtokbiramu ngasi idamaktadi wari asi matang asi lusinjare punapu amuka hana khurumjare